masa wai changdabi awabadi akhoi mama oibi akhoi na dum khangi duni subscriber kadi myam jama bane 46 la lagba 50 maya yaura bane ba mayam ngasi gi videos di aina dum mamang da video dum khara mani share tawjara poda aduga dum isinga mayam anu su dum nungai ta dum hairi ba hojiki matang jida nangna suma video hapise khitang nungai ta bra na khalli ga su dum haidi ken do hindok thoidok na phata babudi na te moin hari do achumba wane ba ado mayam aise mayam ai lok khara thungya ba duna ai gi khonje khatang di ta bane ba do mayam dum ignore to bi ai khonje mayam moina dubai na haire podo dum nungai ta budi ai du jam hinjana khalu di maram di matam hajing matam jiga hai tare ko manipur da tholi ba thodu sigi matang sigi oraga de ina happy ba video se dum khaitang di chana da braina khalli ai su dum mayam na semna riba awana nungai ta ba ko ta ba adum leidana ko manipur da du tawre na ai su news jeng da ba te ba news jeng ni dai mayam ju video mayam hamna rei ado moina dum video mayam hapa bane aina mo ko mudu gaidu hanjan du gi topic tu ga hai do ado dum mayam na amana hai di mayam pum ju khangna re bani natrane ado na ina video je sem dare ado mayam mamang da ina kasa diary da ga wari suna duna su imale baki dum mateng khajiktang aina angamba khajiktang pangare mayam ta sengna hairaga di aina da kasa diary da pangje khiba mateng da agi nupa da gi lowa senpham nate ba yam draga su khajiktang oira su aina agi nupa da gi lawjaba nate agi dum youtube da gi changa pa paisa do agi nupa na di dugi paisa dum sokpi dia bane dum henda da ba agi pochei leiga da ba dugumba oiraga di ai dum mangonde gi lawdare aduga gi dum khara tawna dum lawthu dum sijina ya ba aduna mayam dugi paisa duga gi aina mateng pangje khibani adu makha ta basu ai ngasi gi aina video semjare ise ngarang se ina mi ama khaki ai phone dum haijara ke kana gi video yengu badaina habado ada hojiki oina di ngarang se ina mi ama khaki video yengu bada ai gi thamoi da yamna nungai ta phau gi ba aduna maram oirga ina ngasi video semjara pani do aina aidi dum social media tho bani aina jaha tawbada adu gi dum ai ngasi ba oiru mayam da share tawna lai bani aduna ai gi makha ta bada su ai dum mayam da share tawani asida mayam na lana khanbi ganu adi amakhak anikak tawbada mayam da jamna uchaninga khanghaninga haido adugum mai ge da tahanbiganu mayam ai dum memory su oi hore doigi matam ma da agi icha singna chauraga mama papa da sumaina tawram bore na adu su khaitang khangjaraga di aina ngasi video ja hapjare ni imaleba manipur da thokliba thogrosi khalubada isu satina nungaite haibadi ge ehemadi kaisu tawningai lete manaka chatlaga su mating pang bangam dabani na lapna dum jaha mina kaino tawna ba jaha tawba matam da isu dum khara angam dum tawjari bani mayam gi awaba do site ta thaidoga aina aigi tawgada ba tawra lore aina adu khallaga su hapakpa nati aba mayam kaino gi manipur gi youtuber dsp thoi da mayam su hena khangnara bani dsp thoi do aingonda gi makha oira mathak oira di khangde do ai ma ka wari sunaba matam da di mangna maki chahi yar pade 15 16 ta suri aina hayaba ado 15 16 oira ga di aigi di aja makha oire ado dum ai inawai na harage ado dsp thoi ina uduga wari sunaraga ina manipur gi jaha maram da kamai tawri kholi adum wari puna mato hangjabani duga mangna su dum haire mamang da dum kagen mamang da yam kan hauram ba irang do adugi hojikti yamna hantare normal oire ina hayaba adugi matung da gi ni mayam aina video hapjare ise mayam marak tang hagle pure ai nupa phone tawre yaba duga aina ngarang hake video do duga dum kasagi chinau manina dum aingonda matang jade video happy duaina dum haira koda aina su duga dum haijegi banya ba irang je khara nemthare khanbada ge ne video se hapja banya aina dum aina dum hai hi banya ba comment reply taw gi banya ba ado mayam ai nu padi khangde ba ina hajiki manipur gi naw do wari suna ya da ai nu padi khangde do mana dum aingonda huji hangai banya dsp ga wari suna bra aina hangai banya ai dum suna ya ina haire dona aduni mayam ma su kasu thoido pa aingonda dum ngangak te ba kasum hairu ya ba kaina mana ngon thaja bu ma kasum hairu ya ba dum ai to dona aina ise wari je ka wara ka dai je hono hangde dum ai to dona aina video je share
ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯃꯌꯥꯝ ꯄꯩꯁꯥ ꯂꯨꯄꯥꯒꯤꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝꯅꯦ ꯑꯗꯨꯒꯩꯗꯣ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯗꯨꯅꯅꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯃꯌꯥꯝ ꯑꯩ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯑꯩ ꯅꯨꯄꯥ ꯍꯣꯏꯇ ꯐꯣꯟ ꯇꯧꯔꯝꯕꯗꯣ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈꯤꯗꯦ ꯑꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈꯤꯗꯦ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯤ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯀꯩꯁꯨꯝ ꯍꯥꯏꯗꯕꯤꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯇꯨꯕꯇꯒꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ 12K ꯌꯧꯍꯜꯂꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕꯤꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯌꯨꯇꯨꯕꯇꯒꯤ ꯈꯔ ꯄꯩꯁꯥꯁꯨ ꯈꯇꯪ ꯑꯗꯨꯝ ꯆꯪꯖꯔꯛꯄꯗꯣ ꯑꯗꯨꯒꯤ ꯁꯦꯟꯐꯝꯗꯣ ꯇꯨꯡꯁꯤꯟꯅ ꯂꯩꯖꯕꯗꯣ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯈꯥꯏꯗꯣꯛꯑꯒ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯌꯥꯝ ꯐꯪꯕ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯐꯪꯖꯕ ꯅꯠꯇꯦ ꯈꯖꯤꯛꯇꯪ ꯐꯪꯖꯕꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯇꯧꯅꯤꯡꯕꯗꯒꯤ ꯏꯆꯦꯗꯨꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯑꯩ ꯑꯗꯨꯝ ꯁꯥꯏꯠꯇ ꯎꯠꯆꯔꯝꯒꯦ ꯑꯁꯤꯒꯤ ꯅꯝꯕꯔꯁꯤꯒꯁꯨ ꯃꯥꯡꯅꯕꯨ ꯍꯥꯏꯔꯨꯔꯒ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯃꯥꯡꯅ ꯍꯧꯖꯤꯛ ꯃꯇꯦꯡ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯤꯅ ꯑꯃꯨꯛ ꯆꯥꯕꯣꯛꯄꯤ ꯃꯥꯅ ꯍꯥꯏꯔꯛꯏꯗꯨꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯔꯤꯗꯨꯅꯤ ꯆꯥꯕꯣꯛꯄꯤ ꯑꯍꯨꯝꯈꯛ ꯂꯩꯌꯦꯅ ꯍꯥꯏꯕꯗꯣ ꯑꯃꯈꯛꯇꯤ ꯉꯔꯥꯡ ꯗꯦꯂꯤꯚꯔꯤ ꯑꯣꯏꯈꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯅ ꯇꯥꯔꯦꯕ ꯍꯥꯏꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯤꯒꯤ ꯑꯋꯥꯕꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯊꯣꯏꯅ ꯍꯩꯇꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨ ꯑꯩ ꯏꯆꯦꯒꯤ ꯃꯥꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯑꯩ ꯑꯗꯨꯝ ꯁꯥꯏꯠꯇ ꯎꯠꯆꯔꯝꯒꯦ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯗꯤ ꯏꯆꯦꯒꯤ ꯅꯝꯕꯔꯁꯤꯗ ꯏꯔꯒ ꯋꯥꯔꯤ ꯁꯨꯅꯔꯒ ꯖꯍꯥ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯖꯍꯥ ꯄꯤꯅꯤꯡꯕ ꯖꯍꯥ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯄꯩꯁꯥ ꯖꯥꯝꯃꯤ ꯂꯤꯛꯏ ꯍꯥꯏꯅꯁꯨ ꯃꯇꯦꯡ ꯍꯥꯏꯁꯤꯗꯕꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯄꯣꯠ ꯑꯣꯏꯅ ꯄꯤꯗꯣꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯇꯪ ꯊꯣꯛꯎꯕꯗ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ 50ꯈꯛ ꯌꯥꯎꯕꯗꯣ ꯏꯆꯥꯅꯨꯄꯥ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯄꯨꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯨꯄꯥ 50ꯗꯨꯒꯤ ꯂꯨꯄꯥ 5 ꯈꯪꯗꯦ 10 ꯈꯪꯗꯦ ꯊꯨꯒꯥꯏꯔꯒ ꯑꯩ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥꯄꯣꯠ ꯄꯤꯖꯗꯣꯏꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯕꯅꯦ ꯃꯌꯥꯝꯅ ꯄꯩꯁꯥ ꯂꯤꯛꯏ ꯖꯥꯝꯃꯤ ꯏꯀꯥꯏꯕ ꯍꯥꯏꯗꯤ 50 ꯍꯥꯞꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤ 100 ꯍꯥꯞꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤ 200 ꯍꯥꯞꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯁꯤꯡꯒ ꯍꯥꯞꯄꯨꯔꯒ ꯏꯀꯥꯏ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ 50ꯈꯛ ꯌꯥꯎꯕꯗ ꯑꯩ ꯏꯆꯥꯁꯤꯡꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯕꯗ ꯑꯩ ꯂꯨꯄꯥ 10ꯈꯛ ꯆꯣꯏꯊꯣꯛꯑꯒ ꯃꯣꯏꯒꯤ ꯑꯆꯥꯄꯣꯠꯇꯣ ꯂꯩꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯚꯔꯥꯁꯦ ꯂꯨꯄꯥ 50 ꯑꯣꯏꯔꯦꯕ ꯑꯗꯣ ꯂꯨꯄꯥ 50ꯗꯣ ꯌꯥꯎꯗꯕꯅꯤꯅ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ 50ꯗꯣ ꯁꯨꯗ꯭ꯔꯕꯅꯤꯅ ꯑꯩ ꯈꯣꯡꯅ ꯆꯠꯇꯣꯏꯅꯦ ꯃꯇꯦꯛꯈꯛ ꯈꯣꯡꯅ ꯆꯠꯂꯕꯩ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯨꯄꯥ 90ꯗꯨꯒꯤ ꯍꯤꯡꯆꯥꯞ ꯌꯦꯡꯉ ꯒꯥꯔꯤ ꯇꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯗꯤ ꯊꯦꯡꯁꯨ ꯊꯦꯡꯅꯔꯦ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥ ꯄꯨꯍꯧꯗꯕ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈꯠꯂꯒ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯄꯩꯁꯥꯗꯨꯒꯤ ꯍꯤꯡꯆꯥꯞ ꯌꯦꯡꯉꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯒꯥꯔꯤ ꯇꯣꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕꯣꯛꯄꯤ ꯑꯍꯨꯝꯈꯛ ꯑꯣꯏꯔꯛꯏꯁꯦ ꯑꯍꯨꯝꯈꯛ ꯄꯣꯔꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯃꯈꯛꯇꯤ ꯗꯦꯂꯤꯚꯔꯤ ꯑꯣꯏꯈꯔꯦ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯣ ꯗꯦꯂꯤꯚꯔꯤ ꯑꯣꯏꯈꯤꯕ ꯃꯥꯒꯤꯁꯨ ꯄꯩꯁా ꯃꯊꯧ ꯇꯥꯗꯕ ꯅꯠꯇꯦ ꯄꯩꯁా ꯃꯊꯧ ꯇꯥꯔꯤꯅꯤ ꯑꯗꯣ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯨꯒꯤꯁꯨ ꯈꯜꯂꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯩꯁꯥ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯗꯣ ꯅꯪꯅ ꯃꯌꯥꯝꯅ ꯂꯨꯄꯥ 50ꯈꯛ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯥꯒꯤ ꯂꯨꯄꯥ 10,000 ꯃꯊꯧ ꯇꯥꯕ ꯑꯗꯨꯒ ꯂꯨꯄꯥ 50ꯈꯛꯇꯣ ꯌꯥꯎꯗꯕꯤꯗ 10,000 ꯐꯥꯗꯣꯏ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯄꯩꯁꯥꯗꯣ ꯄꯤꯁꯟꯕ ꯃꯇꯝꯗꯁꯨ ꯑꯩ ꯂꯨꯄꯥ 50ꯈꯛ ꯋꯥꯠꯂꯦꯅ ꯍꯥꯏꯕꯗ ꯂꯧꯗꯣꯔꯤꯕ ꯃꯤꯗꯨꯅ ꯀꯩꯁꯨ ꯌꯥꯔꯛꯇꯣꯏ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯨꯄꯥ 50 ꯈꯪꯗꯦ 50 ꯈꯪꯗꯦ ꯆꯥꯝꯃ ꯈꯪꯗꯦ ꯍꯥꯞꯄꯤꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣꯅ ꯃꯥꯒꯤ ꯄꯩꯁꯥꯒꯤ ꯁꯦꯟꯐꯝꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯗꯨꯒꯤ ꯑꯋꯥꯠꯄ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯍꯥꯞꯄꯤꯕ ꯄꯩꯁꯥꯗꯨꯅ ꯃꯥꯒꯤ ꯁꯦꯟꯐꯝꯗ ꯋꯥꯠꯂꯝꯕꯗꯣ ꯑꯗꯨꯏꯗꯣ ꯃꯄꯨꯡ ꯐꯥꯕ ꯉꯝꯖꯈꯤꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯈꯜꯂꯦꯕ ꯃꯇꯦꯡ ꯍꯥꯏꯕꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯏꯆꯦꯗ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯏꯆꯦꯅ ꯅꯝꯕꯔꯕꯨꯗꯤ ꯊꯥꯔꯛꯑꯦ ꯑꯁꯤꯗ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ